ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯔꯨꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯒꯨꯝꯅ ꯁꯥꯖꯠ ꯃꯣꯠꯄꯤ ꯅꯨꯄꯤ ꯀꯥꯏꯗꯨꯗꯤ ꯍꯣꯏ ꯈꯣꯏꯗꯤ ꯑꯣꯏꯖꯗ꯭ꯔꯕꯗꯣ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯥꯏꯁꯨ ꯌꯦꯡꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯕ ꯁꯥꯔꯤꯅꯣ? ꯍꯣꯏ ꯏꯊꯧꯅꯦ ꯏꯊꯧ꯫ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯊꯧ ꯂꯩꯅꯈꯤꯗ꯭ꯔꯦ꯫ ꯏꯁ ꯑꯩꯇꯅ ꯆꯠꯄꯗ ꯂꯝꯕꯤ ꯀꯥꯏꯁꯦ ꯀꯨꯠꯄ ꯇꯥꯔꯛꯑꯦ ꯀꯥꯏꯅ ꯅꯪ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯁꯤꯗꯒ ꯂꯥꯟꯗ ꯅꯈꯣꯡꯗ ꯊꯥꯡꯖꯧꯅ ꯌꯥꯟꯊꯠꯀꯦ꯫ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯂꯥꯎꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯪꯈꯣꯜꯗ ꯑꯦꯟꯁꯥꯡ ꯍꯦꯛꯂꯤꯕ ꯂꯩ ꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩ, ꯇꯨꯃꯤꯟꯅ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ? ꯀꯔꯤꯅꯣ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯗꯨꯅ ꯆꯪꯂꯛꯏꯕꯁꯤꯕꯣ? ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯅꯦꯍꯦ꯫ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯒꯤꯅꯦ ꯏꯃꯥ꯫ ꯑꯗꯨ ꯅꯪꯅ ꯁꯤꯗ ꯀꯣꯏꯔꯥꯎ ꯂꯥꯎꯔꯒ ꯐꯔꯗ꯭ꯔꯣ? ꯐꯔꯗ꯭ꯔꯣꯕ? ꯂꯥꯎꯔꯤꯅꯤ ꯀꯩꯅꯣ? ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯀꯔꯝꯕ ꯁꯥꯖꯠꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯆꯠꯂꯤꯕꯁꯦ? ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯀꯣꯏꯆꯠ ꯍꯦꯛ ꯆꯠꯈꯤꯅꯤ꯫ ꯆꯠꯄꯨ ꯆꯠꯈ꯭ꯔꯕ ꯊꯣꯛꯂꯕ ꯑꯃ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯅ ꯂꯩꯀꯥꯏ ꯃꯤꯒ ꯈꯠꯅꯔꯤꯕ ꯑꯁꯤ ꯀꯌꯥꯗꯤ ꯌꯥꯝꯂꯦ? ꯅꯠꯇꯦ, ꯅꯪꯒꯕꯨ ꯀꯅꯥꯒ ꯇꯤꯟꯅꯕ ꯌꯥꯔꯤꯕꯒꯦꯕ? ꯍꯦꯔ ꯏꯃꯥ, ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅ ꯑꯃ ꯍꯥꯏꯕꯅꯤ, ꯑꯗꯨꯃꯥꯏꯅ ꯀꯥꯏꯗꯤ ꯌꯥꯝꯅ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯩꯁꯤꯕꯨ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕ ꯃꯤꯗꯧꯅ? ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯆꯨꯝꯗ꯭ꯔꯣ? ꯅꯣꯡꯃꯅ ꯑꯃꯒ ꯑꯃꯨꯛ ꯈꯠꯅꯅꯤ, ꯅꯣꯡꯃꯅ ꯑꯃꯒ ꯑꯃꯨꯛ ꯂꯥꯎꯅꯅꯤ꯫ ꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯕ? ꯍꯩ, ꯅꯪꯗꯧꯅ ꯇꯧꯕ ꯅꯨꯄꯤꯁꯤꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯇꯦꯀꯣ꯫ ꯅꯪ ꯃꯁꯤ ꯈꯪꯉꯨꯍꯦ꯫ ꯍꯣ, ꯑꯩꯗꯤꯅꯦ ꯃꯤꯅ ꯎꯁꯤꯠꯇꯕ ꯈꯛ ꯌꯥꯔꯣꯏ, ꯃꯤꯒꯤ ꯃꯈꯥꯗꯁꯨ ꯑꯩꯗꯤ ꯈꯛ ꯂꯩꯔꯣꯏꯌꯦ꯫ ꯃꯈꯣꯏꯅ ꯈꯠꯅꯕ ꯍꯧꯔꯛꯄꯒꯤꯅꯤ ꯑꯩꯅ ꯈꯠꯅꯔꯤꯁꯦ꯫ ꯑꯩꯅꯒ ꯌꯥꯝꯅ ꯈꯠꯅꯖꯅꯤꯡꯗꯨꯅ ꯈꯠꯅꯕ ꯀꯥꯏꯗꯤ ꯅꯠꯇꯦ꯫ ꯌꯥꯔꯦ ꯈꯪꯂꯦ, ꯃꯇꯨꯡꯗꯅꯦ ꯑꯁꯨꯝꯅ ꯈꯛ ꯇꯧꯕ ꯃꯤꯅꯅꯦ ꯋꯥꯔꯛꯇꯕ ꯃꯆꯥ ꯃꯥꯅꯤꯀꯣ꯫ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯏꯪꯅ ꯇꯞꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯂꯩꯕ ꯍꯥꯏꯕ ꯑꯗꯨꯅ ꯏꯃꯤꯠꯁꯦ ꯇꯥꯡꯅꯤ ꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯃꯥꯡ ꯃꯄꯣꯛ ꯑꯗꯨꯗ ꯑꯩꯅ ꯀꯔꯤ ꯏꯔꯥ ꯂꯪꯖꯈꯤꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯐꯪꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦ ꯑꯩ꯫ ꯑꯔꯨꯕꯤ ꯃꯅꯦꯝꯒꯤ ꯋꯥꯇꯥ ꯑꯁꯤ ꯇꯥꯕꯗ ꯍꯦꯟꯅ ꯁꯥꯎꯒꯠꯂꯤ꯫ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ: ꯀꯩꯅꯣꯗ, ꯏꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯉꯥꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯦ ꯅꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯁꯤꯔꯣ? ꯏꯁ, ꯏꯃꯥꯕꯨꯗꯤ ꯑꯩꯅ ꯏꯅꯦꯝ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯃꯤꯀꯣ, ꯌꯥꯝꯅ ꯄꯥꯝꯃꯦꯕ꯫ ꯍꯩ, ꯋꯥ ꯉꯥꯡꯕꯗ ꯇꯨꯡ ꯃꯥꯡ ꯌꯦꯡꯂꯒ ꯉꯥꯡ꯫ ꯋꯥꯔꯛꯇꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯁꯤꯖꯤꯟꯅꯒꯅꯨ ꯈꯪꯂꯕ꯭ꯔꯥ? ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡꯗ ꯑꯩꯕꯨ ꯋꯥꯔꯛꯇꯕ ꯃꯆꯥ ꯍꯥꯏꯅ ꯏꯇꯠ ꯇꯠꯇꯅ ꯄꯜꯂꯤꯕꯁꯦ? ꯏꯃꯥꯗꯤ ꯀꯌꯥ ꯋꯥꯔꯛꯄ ꯃꯆꯥꯅꯣ? ꯍꯩ, ꯅꯆꯤꯟꯗꯣ ꯈꯨꯝꯗꯨꯅꯦꯍꯦ꯫ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯨꯅꯦ? ꯏꯃꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨꯅꯅꯦ ꯁꯤꯗꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯤ꯫ ꯉꯁꯤꯅꯦ ꯏꯃꯥꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ꯫ ꯏꯁ ꯀꯜꯂꯦꯅꯦ ꯏꯃꯧꯗꯤ꯫ ꯇꯥꯏꯅꯔꯣꯅꯦꯍꯦ꯫ ꯅꯪꯕꯨ ꯍꯦꯟꯅ ꯉꯝꯕ ꯃꯤ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯈꯛ ꯀꯥꯎꯒꯅꯨ꯫ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃꯒꯤ ꯃꯊꯧ ꯑꯗꯨꯃꯛ ꯇꯧ꯫ ꯃꯤꯒ ꯇꯤꯟꯅꯕ ꯌꯥꯅꯕ ꯆꯠꯂꯨꯍꯦ꯫ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯁꯛꯇꯥꯁꯤꯡ ꯑꯁꯤꯒ ꯇꯤꯟꯅꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯇꯣꯝꯇ ꯇꯣꯉꯥꯟꯅ ꯇꯥꯔꯒ ꯂꯩꯖꯒꯦ꯫ ꯍꯣ, ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯌꯥꯝꯅ ꯄꯥꯝꯅꯤꯌꯦ꯫ ꯑꯉꯥꯎꯕꯤꯅꯤꯅ꯫ ꯀꯔꯤ? ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯀꯥꯏꯅ? ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯌꯨꯅꯦ꯫ ꯏꯁ, ꯃꯆꯤꯜꯁꯦ ꯊꯨꯒꯥꯏꯅꯤꯡꯈ꯭ꯔꯦꯗ꯫ ꯃꯇꯨꯡꯒ ꯍꯥꯏꯗ ꯅꯁꯝꯗꯣ ꯐꯣꯏꯗꯅ ꯇꯣꯛꯑꯣꯏꯀꯣ ꯑꯩ꯫ ꯃꯁꯤꯒꯤ ꯃꯧ ꯃꯆꯥꯁꯦ ꯌꯥꯝꯅ ꯉꯥꯡꯗꯧꯏꯗ꯫ ꯋꯥꯈꯜ ꯇꯥꯔꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯕꯅꯤ꯫ ꯍꯩ, ꯊꯛꯀꯥ ꯈꯪꯉꯨꯅꯦꯍꯦ꯫ ꯑꯩꯁꯨ ꯁꯥꯎꯕ ꯍꯩ ꯈꯪꯉꯨ꯫ ꯍꯣ, ꯏꯃꯥꯅ ꯍꯧꯕ ꯃꯤꯅ ꯁꯥꯎꯔꯤꯉꯩ ꯑꯁꯤꯗ ꯏꯃꯥꯅ ꯀꯤ ꯍꯩꯔꯕ? ꯍꯣ, ꯑꯗꯨꯅ ꯃꯄꯥꯜ ꯊꯣꯛꯀꯅꯨ ꯍꯥꯏꯕ, ꯋꯥꯔꯛꯇꯕ ꯃꯄꯥꯜ ꯊꯣꯛꯂꯅꯨ ꯍꯥꯏꯕ, ꯈꯪꯂꯕ꯭ꯔꯥ? ꯑꯁ, ꯑꯃꯨꯛꯀꯁꯨ ꯍꯥꯏꯌꯦ, ꯑꯩꯕꯨ ꯋꯥꯔꯛꯇꯕꯤ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯌꯦꯕ꯫ ꯍꯩ, ꯅꯔꯝꯆꯠ ꯑꯗꯨꯅꯅꯤꯅꯦꯍꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯁꯥꯎꯅꯨ ꯏꯕꯦꯝꯃ꯫ ꯁꯥꯎꯅꯤ? ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯁꯥꯎꯔꯣꯏꯗꯣꯏꯅꯣ? ꯁꯥꯎꯅꯤ ꯑꯩꯗꯤ꯫ ꯁꯥꯎꯔꯣ ꯑꯗꯨ ꯑꯣꯏꯗꯤ ꯅꯪꯅ ꯁꯥꯎꯕꯗꯣ ꯏꯃꯥ ꯌꯦꯡꯂꯒꯦ꯫ ꯏꯃꯥꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ꯫ ꯌꯦꯡꯅꯤꯡꯗꯦ, ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯆꯠꯂꯨ, ꯊꯕꯛ ꯆꯤꯜꯂꯤ, ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯄꯅꯤ, ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯨꯅꯦꯍꯦ꯫ ꯑꯔꯨꯕꯤꯅ ꯃꯆꯤꯜꯗꯣ ꯄꯩꯊꯣꯛꯇꯨꯅ: ꯃꯤꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯃꯈꯜ ꯑꯃꯅꯤ꯫ ꯌꯨꯝꯁꯤꯒꯤ ꯃꯤꯃꯛꯅ ꯑꯩꯉꯣꯟꯗ ꯎꯁꯤꯜꯂꯛꯇꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯑꯩꯁꯦ ꯑꯔꯨꯕꯤꯅꯦ, ꯑꯔꯨꯕꯤ꯫ ꯑꯩꯒꯤ ꯏꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯍꯜꯂꯛꯀꯅꯤ꯫
ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯐꯦꯠ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ꯫ ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛ, ꯉꯥꯡꯅꯕꯒ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ꯫ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯅꯤꯡ ꯇꯧꯅꯅꯤ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩ ꯃꯍꯜꯅ ꯀꯌꯥꯗ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯃꯤꯁꯛꯅ ꯌꯦꯡꯉꯨꯅꯦ ꯑꯁꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯛꯇꯕ ꯃꯆꯥ ꯍꯥꯏꯁꯤꯅꯦ ꯐꯔꯔꯣꯏ, ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯐꯔꯔꯣꯏ꯫ ꯋꯥꯗꯧꯔꯤꯗ, ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤ꯫ ꯏꯪꯈꯣꯜꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ꯫ ꯃꯇꯝꯗꯨ ꯏꯀꯥꯟ ꯍꯦꯛ ꯀꯥꯟꯅꯗꯦ꯫ ꯌꯨꯝꯗꯨꯗ ꯊꯕꯥꯇꯣꯝꯕꯤ ꯂꯥꯛꯏ꯫ ꯍꯥꯏꯔꯦ, ꯏꯅꯦ, ꯑꯔꯨꯕꯤꯕꯨ ꯂꯩꯈꯤꯕ꯭ꯔꯥ? ꯂꯩꯈꯤꯕꯅꯤ, ꯆꯪ ꯀꯧ꯫ ꯍꯥꯏꯔꯛꯄꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯀꯧꯏ꯫ ꯍꯣ ꯑꯔꯨꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯏꯆꯦ ꯂꯩ, ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯍꯣ ꯑꯔꯨꯕꯤ! ꯐꯃꯨꯡꯗ ꯍꯤꯞꯊꯗꯨꯅ ꯂꯩꯔꯨꯔꯕ ꯑꯔꯨꯕꯤ ꯃꯄꯥꯗ ꯃꯥꯕꯨ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯏ ꯍꯥꯏꯖꯩ ꯃꯊꯟꯇ꯫ ꯃꯄꯥꯗ ꯀꯧꯔꯛꯏꯁꯦ ꯏꯆꯦ ꯊꯕꯥꯇꯣꯝꯕꯤ ꯃꯥꯟꯈ꯭ꯔꯦꯗ꯫ ꯃꯥꯒꯤ ꯐꯤ ꯑꯃ ꯑꯩꯅ ꯋꯥꯏꯕꯗꯣ ꯂꯧꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯑꯁ, ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯃꯨꯛꯀ ꯀꯧꯔꯛꯏ꯫ ꯃꯍꯥꯛ ꯍꯦꯛ ꯈꯨꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩ ꯃꯍꯜꯅ ꯂꯥꯛꯀꯧ ꯍꯦꯛ ꯀꯧꯏ꯫ ꯍꯩ ꯑꯔꯨꯕꯤ, ꯅꯅꯥ ꯄꯪꯂꯕ꯭ꯔꯣ ꯅꯪꯕꯣ? ꯃꯄꯥꯗ ꯃꯤꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯅꯦꯍꯦ ꯅꯪꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯞꯂꯤꯕ ꯊꯕꯥꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯝꯃ, ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒ ꯂꯣꯏꯅ ꯁꯝꯅꯔꯕꯗꯤ ꯅꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯖꯧꯍꯦ, ꯈꯨꯔꯨ ꯁꯦꯟꯖꯧ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯍꯥꯛꯀ ꯇꯤꯟꯅꯕ ꯌꯥꯕ ꯃꯤ ꯂꯩꯇꯕꯅꯤ, ꯃꯁꯤ ꯈꯪꯉꯨ꯫ ꯍꯥꯏꯔꯒ ꯄꯣꯂꯥꯡ ꯃꯆꯥꯗꯣ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯑꯔꯨꯕꯤꯁꯨ ꯊꯣꯛꯂꯛꯏ, ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯗꯨꯅ꯫ ꯏꯆꯦ ꯂꯥꯛꯏꯔꯣ? ꯂꯦꯞꯇꯨꯅ ꯂꯩꯔꯕ꯭ꯔꯣ? ꯍꯦꯛꯇ ꯀꯥꯈꯠꯁꯤ꯫ ꯁꯦ ꯏꯆꯦ, ꯐꯛꯁꯤꯗ ꯍꯦꯛꯇ ꯐꯝꯁꯤ꯫ ꯊꯕꯥꯇꯣꯝꯕꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅꯗꯤ ꯁꯥꯎꯅ ꯌꯦꯡ, ꯋꯥꯗꯣ ꯁꯥꯎꯅ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗꯕꯅ ꯇꯞꯅ ꯍꯥꯏ꯫ ꯀꯩꯅꯣ ꯑꯔꯨꯕꯤ, ꯅꯪꯅ ꯇꯧꯔꯤꯁꯦ? ꯅꯣꯡꯃꯇꯪꯅꯤ, ꯅꯣꯡꯉꯥꯜꯂꯒ ꯐꯤꯗꯣ ꯐꯠ ꯊꯤꯜꯂꯛꯀꯦ ꯍꯥꯏꯔꯒ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯂꯧꯈꯤꯕꯗꯤ ꯃꯃꯥꯡꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯣꯏꯔꯝꯅꯤ꯫ ꯉꯔꯥꯡ ꯊꯥꯡꯖ ꯑꯃ ꯍꯧꯈ꯭ꯔꯦ, ꯉꯁꯤꯅ ꯅꯣꯡꯃꯥꯏꯖꯤꯡ꯫ ꯀꯔꯤꯅꯣ ꯍꯥꯏꯕ? ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯒ ꯂꯩꯒꯦ? ꯏꯆꯦ, ꯁꯨꯝꯗꯧꯕ, ꯑꯩꯗꯤ ꯍꯟꯗꯛ ꯊꯕꯛ ꯈꯔ ꯏꯆꯦ ꯁꯥꯎ ꯌꯥꯗꯦꯀꯣ? ꯀꯃꯥꯏꯅ ꯁꯥꯎꯔꯣꯏꯗꯣꯏꯅꯣ? ꯃꯤꯒꯤ ꯃꯄꯣꯠ ꯋꯥꯏꯔꯕꯗꯤ ꯅꯁꯥꯅ ꯈꯪꯅ ꯊꯤꯟꯗꯣꯛꯄ ꯈꯔ ꯇꯝꯃꯨ꯫ ꯑꯩꯅ ꯑꯃꯨꯛ ꯂꯧꯕ ꯂꯩ, ꯁꯤꯕꯨ ꯀꯩꯅꯣꯕ? ꯁꯨꯝ ꯁꯥꯎꯅꯤꯡ ꯇꯥꯕꯅꯤ ꯃꯁꯥꯅ꯫ ꯏꯆꯦ, ꯑꯗꯣ ꯁꯥꯎꯅꯣꯕ꯫ ꯀꯩ ꯆꯥꯁꯤꯒꯦ ꯏꯆꯦ? ꯍꯩ ꯆꯥꯁꯤꯔꯥ? ꯑꯩ ꯃꯅꯤꯡꯗꯒꯤ ꯍꯦꯛꯂꯨꯒꯦ꯫ ꯆꯥꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯀꯗꯥꯏ? ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯋꯥꯏꯈꯤꯕ ꯐꯤꯗꯣ ꯄꯨꯊꯣꯔꯛꯎ, ꯃꯗꯨ ꯄꯨꯔꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯏꯆꯦ, ꯏꯪꯅ ꯋꯥꯔꯤ ꯁꯥꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯩ ꯍꯩ ꯍꯦꯛꯂꯨꯒꯦ, ꯍꯥꯎꯅ ꯆꯥꯁꯤꯕ꯫ ꯑꯔꯨꯕꯤ, ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯦꯔꯥ? ꯑꯩꯁꯦ ꯅꯪꯒꯨꯝꯅ ꯃꯤꯔꯦꯝ ꯃꯥꯟꯕ꯭ꯔꯣ? ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯖꯥꯠꯅꯤ ꯑꯩ꯫ ꯄ꯭ꯔꯞ ꯄꯨꯊꯣꯔꯛꯎ꯫ ꯑꯩꯈꯣꯏ ꯏꯆꯦꯁꯤꯃ ꯁꯥꯎꯒꯟꯈꯤꯕꯁꯤꯃ ꯑꯗꯨꯃꯥꯏꯅ ꯁꯥꯎꯅꯨ ꯍꯥꯏꯕ ꯏꯆꯦ꯫ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯏꯗ ꯃꯁꯦ꯫ ꯐꯤꯗꯣ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯏꯆꯦ, ꯑꯩꯗꯣ ꯏꯆꯦ, ꯑꯩ ꯍꯥꯏꯗꯣꯛꯄ ꯍꯦꯛ ꯉꯝꯗꯦ꯫ ꯋꯥꯗꯨ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯨꯅ ꯑꯗꯨꯝ ꯍꯦꯛꯂꯤ꯫ ꯃꯇꯧꯗꯨꯗ ꯊꯕꯥꯇꯣꯝꯕꯤꯅ, ꯀꯩꯅꯣ ꯅꯪꯒꯤ ꯃꯑꯣꯡꯁꯦ? ꯅꯠꯇꯦ, ꯐꯤꯗꯣ ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯐꯤꯗꯣ ꯀꯩꯗꯧꯔꯒꯦꯕ? ꯂꯣꯟꯅꯒ ꯌꯣꯟꯊꯣꯛꯈ꯭ꯔꯕꯣ? ꯃꯠꯂꯕ꯭ꯔꯥꯕ ꯅꯪ? ꯍꯩ, ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯝꯕꯅꯣ, ꯅꯁꯝꯗꯣ ꯐꯣꯏꯒꯗꯕꯅꯤ꯫ ꯄ꯭ꯔꯞ ꯄꯨꯊꯣꯔꯛꯑꯣ꯫ ꯊꯕꯥꯇꯣꯝꯕꯤ ꯍꯦꯟꯅ ꯁꯥꯎꯏ꯫ ꯑꯔꯨꯕꯤꯅ ꯇꯞꯅ, ꯌꯣꯟꯊꯣꯛꯄ ꯅꯠꯇꯦ ꯏꯆꯦ, ꯂꯩꯌꯦ, ꯑꯩꯒꯤꯗ ꯂꯩꯔꯤ꯫ ꯂꯩꯔꯕꯗꯤ ꯀꯣꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕ꯫ ꯅꯪꯅ ꯑꯁꯨꯝ ꯀꯣꯊꯗꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯁꯥꯎꯔꯛꯄ ꯑꯗꯨꯔꯣ ꯅꯪꯅ ꯉꯥꯏꯔꯤꯕꯁꯦ? ꯏꯆꯦ, ꯁꯥꯎꯒꯠꯈꯤꯅꯣ, ꯇꯞꯅ ꯏꯪꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯁꯤꯕ꯫ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯇꯞꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ? ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯐꯤꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯆꯦ, ꯐꯤꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯑꯃꯨꯛ ꯂꯩ ꯃꯍꯜ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯗ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯍꯩ, ꯃꯤꯒꯤ ꯐꯤ ꯋꯥꯏꯔꯨꯔꯒ ꯀꯔꯤꯅꯣ ꯅꯪꯅ ꯁꯤꯗ ꯏ ꯑꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ? ꯃꯤꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯁꯠ ꯂꯧꯊꯣꯛꯎꯔꯒ ꯄꯤꯕ ꯀꯩꯗꯧꯒꯦ? ꯃꯉꯛꯇꯨ ꯐꯠ ꯍꯥꯏꯒꯠꯂꯒ ꯍꯥꯏ, ꯏꯃꯥ, ꯅꯪ ꯈꯪꯄꯣꯟꯇꯦ, ꯇꯨꯃꯤꯟꯅ ꯂꯩ, ꯌꯥꯎꯔꯛꯀꯅꯨ ꯁꯤ ꯋꯥꯁꯤꯗ꯫ ꯍꯩ ꯃꯇꯣꯏꯅꯔ ꯅꯪ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯀꯥꯏ? ꯃꯤꯒꯤ ꯃꯄꯣꯠ ꯋꯥꯏꯔꯒ ꯄꯤꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯗꯤ ꯅꯪꯗꯧꯅ ꯈꯛ ꯇꯧꯖꯔꯛꯇꯦꯀꯣ꯫ ꯃꯄꯣꯛ ꯇꯔꯦꯠꯂꯛꯇꯁꯨ ꯅꯪꯗꯧꯅ ꯇꯧꯖꯔꯣꯏꯍꯦ꯫ ꯁꯠ ꯄꯤꯊꯣꯛꯈꯣ ꯃꯤꯒꯤ ꯃꯄꯣꯠꯇꯣ, ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯒꯨꯝꯁꯤ꯫ ꯏꯃꯥ, ꯅꯪꯅ ꯊꯧꯗꯣꯛꯆꯔꯨ ꯆꯠꯂꯨ, ꯑꯩꯈꯣꯏꯅ ꯉꯥꯡꯅꯕ ꯋꯥꯁꯤꯗ ꯌꯥꯎꯔꯛꯀꯅꯨ꯫ ꯍꯩ ꯋꯥꯔꯛꯇꯕꯤ ꯃꯄꯥꯜ ꯊꯣꯛꯀꯅꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯃꯥꯏꯗꯨꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ ꯅꯪ꯫ ꯊꯕꯥꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯏꯕꯦꯝꯃ, ꯐꯤꯗꯣ ꯄꯤꯔꯛꯇ꯭ꯔꯒꯅꯅꯦ ꯃꯁꯝꯁꯤ ꯐꯣꯏꯔꯒ ꯊꯝꯂꯝꯃꯨ,
ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯒꯠꯂꯤꯕ ꯃꯉꯛꯁꯦ ꯊꯨꯗꯦꯛꯂꯒ ꯐꯒꯗꯕꯅꯤ ꯌꯥꯝꯅ ꯋꯥꯡꯂꯕꯅꯤ ꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯧ ꯄꯦꯜꯂꯦ ꯑꯩ ꯄꯨꯛꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦ ꯏꯃꯧ ꯍꯥꯏꯕ ꯖꯥꯠ ꯑꯗꯨꯒ ꯑꯩꯅꯦ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯃꯍꯥꯛꯀ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯏꯁꯥꯁꯦ ꯂꯩꯃꯟ ꯑꯣꯏꯔꯦꯗ ꯑꯩ ꯊꯕꯥꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯅꯤ ꯊꯦꯡꯂꯦ ꯐꯤꯗꯣ ꯁꯠ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯑꯔꯨꯕꯤꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦꯒꯤ ꯐꯤꯗꯣ ꯑꯩ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯥꯡꯆꯤꯠ ꯁꯣꯏꯗꯅ ꯊꯤꯜꯂꯛꯑꯒꯦ ꯏꯆꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯗꯨꯗ ꯁꯣꯏꯗꯅ ꯊꯤꯜꯂꯛꯀꯦ ꯍꯦꯔꯥ ꯑꯔꯨꯕꯤ ꯁꯨꯝ ꯐꯥꯒꯤꯗꯒꯤ ꯉꯁꯤ ꯏ ꯑꯔꯣꯏꯕꯤ ꯀꯥꯔꯛꯀꯅꯤꯀꯣ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯍꯥ ꯅꯆꯦꯜꯗꯨꯅ ꯑꯗꯨꯛ ꯐꯖꯅ ꯏꯆꯦꯒꯤ ꯐꯤ ꯑꯃ ꯅꯍꯥꯟ ꯏꯟꯈꯤꯕꯗꯣ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯍꯌꯦꯡ ꯏꯄꯥꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯊꯣꯛꯏ ꯑꯗꯨ ꯆꯠꯄꯗ 이루게 ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯊꯤꯜꯂꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯅꯪ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯆꯌꯣꯜ ꯑꯃ ꯍꯦꯜꯂꯦꯗꯅ ꯅꯪ ꯍꯥꯏꯁꯤꯅꯤ ꯀꯥꯟꯅꯔꯣꯏ ꯐꯤꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯅꯪꯅ ꯊꯤꯜꯂꯛꯀꯅꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯄꯨ ꯑꯩ ꯂꯥꯏꯀꯥꯟꯁꯤꯗ ꯄꯨꯖꯈ꯭ꯔꯒꯦꯅꯦ ꯏꯕꯦꯝꯃ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯥꯡꯆꯤꯠ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯤꯜꯂꯛꯑꯒꯦ ꯍꯥꯏꯕ ꯏꯆꯦ ꯁꯥꯎꯅꯣꯕ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ ꯂꯩ ꯍꯥꯏꯅꯁꯨ ꯍꯥꯏꯔꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯦ ꯍꯥꯏꯌꯨ ꯁꯦꯡꯅ ꯐꯤꯗꯣ ꯅꯪ ꯀꯅꯥꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯅꯔꯣꯟ ꯆꯨꯝꯃꯣ ꯀꯅꯥꯗꯁꯨ ꯄꯤꯗꯦ ꯀꯩꯅꯣ ꯏꯆꯦ ꯃꯤꯒꯤ ꯃꯐꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯇꯣꯏꯅꯣ ꯑꯩ ꯑꯉꯥꯎꯕꯤꯗꯧꯅ ꯄꯤꯊꯣꯛꯇ꯭ꯔꯕꯗꯤ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯤꯗ ꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯃꯈꯥ ꯁꯝꯊꯅꯕ ꯄꯥꯝꯂꯤꯕꯁꯦ ꯑꯩꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯀꯣ ꯏꯆꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦꯅꯦ ꯅꯪ ꯆꯥꯅꯅꯃꯛꯀꯤ ꯑꯩꯉꯣꯟꯗ ꯍꯧꯔꯤꯅꯤ ꯍꯧꯔꯤꯕ ꯅꯁꯝꯗ ꯐꯣꯏꯕ ꯁꯣꯏꯔꯣꯏ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯑꯩꯁꯨ ꯏꯐ ꯐꯖꯅ ꯏꯆꯦꯗ ꯏꯆꯦꯒꯤ ꯐꯤꯗꯣ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯥꯡꯆꯤꯠ ꯑꯁꯤꯗ ꯁꯣꯏꯗꯅ ꯊꯤꯜꯂꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯦꯗꯅ ꯃꯁꯤꯗ ꯏꯆꯦꯅ ꯌꯥꯕꯤꯅꯤꯡꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯊꯕꯥꯇꯣꯝꯕꯤ ꯍꯟꯗꯛꯃꯨꯛꯇꯤ ꯑꯔꯨꯕꯤꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ 이씨, ꯌꯥꯝꯅ ꯉꯝꯃꯤꯅ ꯅꯪꯗꯤ ꯃꯄꯨ ꯑꯩꯉꯣꯟꯗꯒꯤ ꯑꯋꯥꯏꯕ ꯅꯪꯅ ꯍꯦꯟꯅ ꯆꯥꯎꯈꯤꯕꯩ ꯋꯥꯅꯤꯅꯦ ꯑꯩꯁꯨ ꯍꯥꯏꯐꯝ ꯊꯣꯛꯄ ꯏꯆꯦꯗ ꯊꯧꯒꯜꯂꯣꯟ ꯀꯥꯏꯗꯅ ꯐꯖꯅ ꯍꯥꯏꯖꯔꯦꯗꯅ ꯁꯤꯗ ꯏꯆꯦꯅ ꯌꯥꯕꯤꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯇꯥ ꯑꯗꯨꯗꯕꯨ ꯀꯔꯝꯕ ꯃꯤꯑꯣꯏꯅꯅꯣ ꯌꯥꯗꯣꯏꯁꯦ ꯃꯤꯒꯤ ꯃꯄꯣꯠꯁꯨ ꯋꯥꯏꯕ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯃꯄꯨ ꯑꯩꯅ ꯂꯧꯕ ꯂꯥꯛꯂꯒꯅ ꯄꯤꯔꯛꯎ ꯍꯥꯏꯕ ꯌꯥꯗꯕ ꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯥꯡꯆꯤꯠ ꯁꯣꯏꯗꯅ ꯊꯤꯜꯂꯛꯂꯒꯦ ꯍꯥꯏꯕ ꯁꯤꯗ ꯌꯥꯅꯔꯁꯤ ꯏꯆꯦ ꯋꯥ ꯃꯈꯥ ꯇꯥꯅꯔꯒꯨꯝꯁꯤ ꯑꯔꯨꯕꯤꯅ ꯑꯣꯏꯅ ꯆꯥꯎꯁꯤꯜꯂꯛꯄꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯊꯕꯥꯇꯣꯝꯕꯤ ꯃꯊꯟꯇ ꯃꯈꯣꯏꯗꯧꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ ꯑꯔꯨꯕꯤꯒꯤ ꯃꯁꯝ ꯀꯥꯏꯗꯨ ꯂꯥꯛꯇꯅ ꯍꯦꯛꯇ ꯐꯣꯏꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯌꯨꯝ ꯑꯣꯏꯕꯗꯨꯗ ꯃꯍꯥꯛ ꯐꯥꯊꯖꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯀꯔꯤꯅꯨꯡꯒꯤ ꯑꯩꯕꯨ ꯁꯤꯒꯤ ꯁꯛꯇꯥꯁꯤꯗ ꯑꯩꯒꯤ ꯐꯤ ꯑꯗꯨꯕꯨ ꯋꯥꯏꯍꯜꯂꯨꯔꯤꯕꯅꯣ ꯐꯤꯗꯣ ꯐꯖꯈ꯭ꯔꯕ ꯃꯃꯜ ꯑꯇꯥꯡꯕ ꯐꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥꯗꯅꯣ ꯑꯃ ꯁꯣꯏꯗꯅ ꯌꯣꯟꯊꯣꯛꯂꯝꯂꯅꯤꯕ ꯂꯦꯝꯅ ꯍꯦꯛ ꯃꯥꯡꯖꯩꯗꯤ ꯑꯩꯗꯤ ꯌꯣꯟꯊꯣꯛꯇꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯂꯩ ꯍꯥꯏꯕ ꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯑꯩꯕꯣ ꯂꯩ ꯏꯆꯦꯒꯤ ꯐꯤꯗꯣ ꯑꯩꯉꯣꯟꯗ ꯂꯩ ꯀꯩꯁꯨ ꯃꯥꯡꯂꯣꯏ ꯄꯥꯈꯠꯄꯤꯅꯨ ꯂꯩꯔꯕꯗꯤ ꯀꯣꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ ꯄꯨꯖꯈ꯭ꯔꯒꯦꯅꯦ ꯏꯕꯦꯝꯃ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯥꯡꯆꯤꯠ ꯊꯤꯜꯂꯛꯂꯒꯦ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯍꯥꯏꯅ ꯃꯇꯝ ꯑꯃꯨꯛ ꯊꯥꯔꯤꯕꯁꯦ ꯍꯥ ꯑꯩꯒꯤ ꯐꯤꯗꯨꯗ ꯅꯪ ꯀꯩꯗꯧꯈꯤꯒꯦ ꯍꯥꯏꯕꯅꯣ ꯑꯁ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯩꯗ ꯏꯆꯦ ꯅꯪ ꯑꯩ ꯌꯥꯝꯅ ꯇꯜꯂꯛꯇꯣꯔꯤ ꯆꯠꯂꯣꯁꯤ ꯌꯥꯔꯦ ꯏꯆꯦꯒꯤ ꯐꯤꯗꯣ ꯑꯩ ꯁꯣꯏꯗꯅ ꯊꯤꯜꯂꯛꯀꯅꯤ ꯃꯥꯡꯗꯦꯕ ꯂꯩꯌꯦꯕ ꯄꯥꯈꯠꯄꯤꯅꯨ ꯃꯥꯅ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯎꯈ꯭ꯔꯦ ꯃꯄꯣꯠ ꯂꯧꯕ ꯂꯥꯛꯂꯤꯕ ꯃꯥꯕꯨ ꯍꯦꯛꯇ ꯇꯥꯜꯂꯤ ꯃꯗꯨꯗ ꯊꯕꯥꯇꯣꯝꯕꯤꯅ ꯇꯥꯜꯂꯤ ꯏꯄꯣꯠ ꯂꯧꯕ ꯂꯥꯛꯏꯕ ꯑꯩꯕꯨ ꯍꯦꯛꯇꯒ ꯇꯥꯜꯂꯦꯕ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ ꯍꯩꯇꯧꯉꯝꯕꯤ ꯋꯥꯔꯛꯇꯕꯤ ꯍꯦꯔ ꯏꯆꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯀꯥꯏꯗꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯛꯀꯅꯨ ꯍꯥꯏꯔꯤꯁꯦ ꯅꯔꯝꯆꯠ ꯑꯗꯨꯅꯅꯤꯅꯦꯍꯦ ꯍꯦꯛ ꯋꯥꯔꯛꯇꯕꯤ ꯍꯥꯏꯒꯦ ꯏꯆꯤꯜꯂꯁꯦ ꯄꯦꯟꯅ ꯍꯥꯏꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯒꯤ ꯐꯤꯗꯣ ꯃꯃꯜ ꯑꯇꯥꯡꯕ ꯌꯥꯝꯅ ꯐꯖꯕ ꯐꯤꯅꯤ ꯃꯗꯨ ꯃꯥꯡꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯗꯨ ꯍꯦꯛ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕ ꯃꯈꯩꯅꯦ ꯑꯩ ꯆꯠꯂꯣꯏ ꯑꯩ ꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯅꯤ ꯑꯉꯥꯡ ꯅꯪꯅ ꯑꯩꯕꯨ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯃꯗꯨ ꯍꯦꯛ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕ ꯃꯈꯩꯅꯦ ꯑꯩ ꯁꯤꯗ ꯑꯁꯨꯝ ꯂꯩꯅꯤꯕ ꯌꯦꯡꯒꯦꯕ ꯅꯪꯅ ꯉꯝꯕꯗ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯕꯨ ꯈꯪꯗꯦ ꯏꯆꯦ ꯅꯪꯗꯤ ꯅꯃꯥꯏꯁꯨ ꯌꯥꯝꯅ ꯀꯜꯂꯤꯅ ꯃꯤꯅꯁꯨ ꯐꯖꯅ ꯍꯥꯏꯔꯕꯃꯛ ꯑꯁꯤꯗ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯦꯕ ꯆꯠꯂꯣ ꯍꯥꯏꯔꯁꯤꯕꯨ ꯁꯤꯗ ꯁꯨꯝ ꯂꯩꯅꯤ ꯀꯥꯏꯅ ꯍꯣꯏ ꯏꯆꯦ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯔꯨꯕꯤ ꯑꯩꯗꯤ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯨꯅ ꯑꯔꯤꯄꯅꯤ ꯏꯆꯦꯅ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯤꯗ ꯁꯨꯝ ꯐꯝꯒꯦꯔꯥ ꯂꯦꯞꯀꯦꯔꯥ ꯂꯩꯕ ꯇꯥꯔꯕꯁꯨ ꯏꯆꯦꯒꯤ ꯐꯤ ꯑꯗꯨꯃꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯁꯨꯡꯄꯨ ꯍꯦꯛ ꯄꯨꯊꯣꯔꯛꯑꯣꯏ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯥꯡꯆꯤꯠ ꯑꯁꯤꯗ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯐꯤꯗꯣ ꯊꯤꯟꯖꯔꯛꯀꯅꯤ
Yeng batalidana. Nang nangamlagana pino. Ay nangamlagana hek pidri phaw sida laini. Mi singse ja ni. Amuk hana mingondaga pot ka wahelaroy ko. Hoi kai khangdradi layuna. Hai, ikai khangriba sidi nang ni he. Nang dawna tawba nupidi ngasi phawba hinglakpa asida. Amuk te hek thingrakri. Kijay ye. Asomna makoyani mangol aduda wakani hekta ngangna khalagli. Thabatombi maso magi fi adubu ngasigi numitta pokhinaba haiduna kan hekta tawri. Arubi maso mana ngamdaba mawngda urei parei amuk taw marai amuk tawduna khangli. Maningda lairiba lay mahalna mapada ngasaidagi ngangnariba wadu taraba matungda haijay. Aigi imaw nupi asina tawriba asibu karino haiba. Migi mapot phidu waidori hai. Masana khangna thindoktabagi mapu asina pirao haina lawba lakli. Aduga mana piba ngamloi. Hayeng hangchit hilakane haitana muktana lairi. Mana tawriba asibu karino haibani. Masana mana tawrisi jumle kaina khanjariba chatna. Ngai idako aigi imawsya. Asibu kamain aigi imaw nupine haidoino haiba. Makutta sulay hai. Adudagi kok pithokradana. Mapu asigi hekta mari yetnaduna layba ngamli. Masi ngangnaba ngamgadaba nupi nati. Maching amani mata amani. Chana namaki masibu migi phise pitho oidawriba jana. Migi machase khoidau sawning mana loiramlani. Ai phawna asi yawna sawningli. Madi kayamuk yamna sawninglamlani. Kanade magi kada changlaga karamba phino do thiragane hekta pitho urage aduna phani. Natrabadi makhoigi wase makha samthabada ngasigi loiraroi. Asi khanduna maning thongdei phaujinduna mamong nupigi kada changi. Mamong nupigi upodo hangdoi. Phi phajaba ama khak tongana thuptuna leiribadu ui. Haijay. Si oiba tai. Sida tongana thuptuna thamlibasi soidana oini. Ai hekta puthoklage. Leiriba phithop to kaihanda. Ta paiduna mapalda thoi. Arubina kanna hairi. Chatlo haibane iche. Kari maino iche gidupo. Ho chatlo yi. Aigi phidu pudriba makai ai suk chatloi. Nang nami takhrasu sida som leiba ngamdoribro. Leini aide leini ye. Ahin no yai oisu adum leini aidi. Mina usidaba yaba nupi nati ai. Yamna haujarakanu da ije. Aina amuka phajana hairi. Ngasigi di lengbiro. Ichegi phido. Hayeng natraga hangjit sida soidana ithilake. Ho aidinia ngasigi numita pokhini ye. Haima masidi mata amanina. Asuk phajana haiba sida yadiba. Lay mahal na hairi. Ibema Thabatombi si nangi phi haibadu sirige. Wahai asida Thabatombi amadi arubi mamai phatlei thoi. Lay mahal de yengi. Phi do uraduna Thabatombi na. Mani aduni aigi phi. Asi haiduna satchang sinduna lay mahal gi makhutagi tap lawi. Arubi na haijay. Haima laukre phi se laukre ba. Manem de yengdone hekta hairaklammi. Kaino imana tawraise. Imana asok yamda awat apa sabidi si karigino. Phido kanana imada puthoro haigi. Hai pa yamna sai se karigino haiba. Hai tumina lei. Nanggo manupi manbra ise. Ai khoino yam sawni da ai. Phi se lokrai bani da. Mahakasi phi asigi mapunin he. Mapu sina magi phi lokhibada. Karigi nang na sawning liba. Ho imana ne awat apa sabagi sawning liba. Aina dum pizza da walai. Imawi bima. Nangi nakok adobo manungda kari hanbagen he. Santiga hanbra. Pakai raga mukta yengsina. Waraktabi. Migi mapochu wairaga mana su hena saukshin basai. Hai, chanaroi. Mi mataga nang tinabaloy na bayaroi ko. Ima, nangoy na masik ay na nasamfoy ni ko. Lao. Ngam ni hayra di poy lao. As, ayam sawni ni da ay. Thabatombi na fi do da yeng do na hairi. Phi siya. Kaino may itaw. P.S. layna. Nang napiro hay bayada bagi maram so inda na laynam ni. Ay ki P.S. daga kariga tawsin bayaw raba jano. Asi haiduna thopsin duna layriba phido pranglaw na kanthoi. Hek yeng lubada uri mapal oiramna khara sanglapna segai duna layribadu. Madu ubada Thabatombi ting sokli. Segai dana. Masida ama segai ba. Sinani dana. Nang na phi puthoro yade hairiba sidi. Hay tongambi. Aina nongonda phisi pikhiba matamda sumaini segai daga pikhi bro. Asuk phajaba phisi loiredana. Hai Waraktabi aidi yaroi hairiba sidi. Karigi phi segai ba. Masika chak manaba ama nang na singkadabani. Singdaba suk yaroi hairiba sini.
ꯁꯥꯎꯅꯤꯡꯕꯅ ꯃꯍꯥꯛ ꯂꯣꯏꯔꯤ ꯂꯩ ꯃꯍꯜꯁꯨ ꯃꯗꯨ ꯎꯔꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃꯥ ꯃꯤꯒꯤ ꯃꯐꯤꯁꯤ ꯋꯥꯏꯗꯨꯅ ꯏꯜꯂꯒ ꯅꯪꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯁꯦꯒꯥꯏꯔꯤꯕ ꯁꯣꯏꯗꯅ ꯁꯦꯒꯥꯏꯈꯤꯕꯅꯤ ꯀꯩꯅꯣ ꯊꯕꯥꯇꯣꯝꯕꯤꯅ ꯁꯣꯏꯗꯅ ꯁꯦꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯑꯁꯤ ꯂꯨꯄꯥ ꯀꯌꯥ ꯄꯤꯕ ꯐꯤꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯂꯕ꯭ꯔꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯅꯪꯅ ꯁꯤꯡꯒꯗꯕꯅꯤ ꯑꯦ ꯑꯗꯨꯗꯤ ꯉꯝꯂꯣꯏꯗꯦ ꯏꯆꯦ ꯑꯩ ꯍꯧꯖꯤꯛ ꯁꯦꯜꯅ ꯄꯠ ꯇꯠꯂꯤ ꯏꯈꯨꯠꯁꯤꯗ ꯁꯦꯜ ꯆꯤꯀꯤ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯐꯤꯁꯦ ꯍꯧꯖꯤꯛꯇꯤ ꯐꯪꯂꯕꯅꯤꯅ ꯑꯗꯨꯝ ꯄꯨꯕꯤꯈ꯭ꯔꯣ ꯌꯥꯔꯦ ꯅꯆꯤꯟꯅ ꯊꯨꯒꯥꯏꯌꯨꯔ ꯅꯪ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯥꯔꯗ꯭ꯔꯣ ꯏꯁ ꯁꯦꯒꯥꯏꯔꯕ ꯐꯤꯁꯤ ꯄꯨꯈ꯭ꯔꯣ ꯀꯥꯏꯅ ꯑꯍꯟꯕ ꯑꯃ ꯁꯤꯡꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯣ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯦꯗꯅ ꯄꯨꯕꯤꯈ꯭ꯔꯣ ꯑꯗꯨꯝ ꯏꯆꯦ ꯁꯥꯎ ꯌꯥꯗꯦ ꯅꯃꯥꯏ ꯀꯥꯏꯕ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯂꯩ ꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯏꯃꯧ ꯏꯕꯦꯝꯃ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯨ ꯈꯣꯠꯂꯨ ꯍꯥꯏꯗꯅ ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯅꯦꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯏꯃꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯄꯦꯜꯂꯦ ꯃꯤꯒꯤ ꯐꯤ ꯑꯁꯦ ꯀꯩꯗꯧꯕꯒꯤ ꯁꯦꯒꯥꯏꯔꯨꯔꯤꯕꯅꯣ ꯃꯤꯒꯤ ꯐꯤꯅꯤꯅ ꯅꯪ ꯁꯦꯒꯥꯏꯔꯨꯔꯕꯅꯤ나 ꯂꯩꯕ ꯂꯩꯇꯕ ꯑꯃ ꯁꯤꯡꯕ ꯇꯥꯏ ꯊꯕꯥꯇꯣꯝꯕꯤꯅ ꯏꯅꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯤꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯐꯤ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯍꯟꯕ ꯑꯃ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯗꯕꯅꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯦ ꯃꯤ ꯃꯑꯣꯡ ꯑꯃ ꯇꯧ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯤ ꯈꯔ ꯋꯥꯔꯛꯄ ꯐꯩ ꯃꯁꯤ ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯍꯦꯔꯦ ꯏꯆꯦ ꯍꯨꯒ ꯑꯃꯨꯛ ꯀꯝꯁꯤꯟꯕꯤꯔꯅꯨ ꯁ꯭ꯋꯥꯏꯗ ꯅꯪ ꯍꯥꯏꯁꯤꯅꯤꯍꯦ ꯅꯪ ꯂꯩ ꯃꯍꯜꯅ ꯏꯕꯦꯝꯃ ꯊꯕꯥꯇꯣꯝꯕꯤ ꯁꯦ ꯅꯪ ꯁꯥꯎꯔꯅꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯤꯒ ꯃꯤ ꯃꯥꯟꯅꯗꯕꯅꯤ ꯃꯤꯔꯣꯜ ꯊꯨꯡꯗꯕꯅꯤ ꯍꯦꯔ ꯏꯃꯥ ꯑꯗꯨꯕꯨ ꯀꯩ ꯋꯥꯅꯣ ꯍꯥꯏ ꯅꯪ ꯇꯨꯃꯤꯟꯅ ꯂꯩ ꯏꯕꯦꯝꯃ ꯊꯕꯥꯇꯣꯝꯕꯤꯌꯥ ꯃꯥꯅ ꯍꯦꯛꯇ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯌꯥꯕ ꯅꯠꯇꯦ ꯏꯅꯦꯁꯨ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯑꯆꯨꯝ ꯆꯨꯝꯗ ꯏꯅꯦ ꯃꯨꯟꯅ ꯈꯪꯉꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤ ꯉꯥꯡꯅꯕ ꯌꯥꯗꯕ ꯋꯥꯔꯛꯇꯕ ꯃꯧ ꯁꯥꯎ ꯅꯪꯒꯤ ꯐꯤꯁꯤ ꯑꯍꯟꯕ ꯑꯃ ꯁꯣꯏꯗꯅ ꯁꯤꯡꯍꯟꯒꯦ ꯐꯔꯦ ꯅꯪꯁꯨ ꯆꯠꯂꯣ ꯅꯪ ꯂꯩꯔꯕꯗꯤ ꯋꯥꯁꯤ ꯃꯈꯥ ꯑꯗꯨꯝ ꯁꯥꯡꯊꯕ ꯇꯥꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯏꯅꯦ ꯑꯩꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯍꯟꯕ ꯐꯤ ꯑꯃ ꯃꯥꯅ ꯁꯤꯡꯒꯗꯕꯅꯤ ꯍꯦꯛ ꯁꯤꯡꯗ꯭ꯔꯕ ꯃꯗꯨꯗ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇꯤ ꯌꯦꯡꯉꯨ ꯉꯁꯤꯒꯤꯗꯤ ꯏꯅꯦꯒꯤ ꯃꯥ ꯌꯦꯡꯂꯕꯅꯤ ꯃꯁꯤꯒꯤ ꯃꯧ ꯋꯥꯔꯛꯇꯕꯤꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯐꯦꯠ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ ꯊꯕꯥꯇꯣꯝꯕꯤꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩ ꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯈꯨꯕꯥꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯈꯥꯖꯥꯏ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯩ ꯈꯣꯟꯗꯥꯜꯂꯨꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠ ꯄꯨꯝꯕ ꯅꯪꯅ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯌꯣꯟꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ ꯅꯨꯄꯤ ꯑꯃꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯂꯝ ꯍꯦꯜꯂꯤꯅꯦ ꯑꯩꯅ ꯏꯃꯧꯅꯤ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃꯕꯨ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯅꯪ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦꯅꯦ ꯅꯪꯕꯨ ꯐꯨꯕ ꯆꯩꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯍꯥ ꯈꯜꯂꯤꯕ꯭ꯔꯕ ꯅꯪ ꯌꯥꯝꯅ ꯄꯦꯟꯗꯅ ꯁꯥꯎꯅꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏ ꯑꯔꯨꯕꯤ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨꯅ ꯃꯈꯥꯖꯥꯏ ꯑꯗꯨꯗ ꯅꯥꯟꯗꯨꯅ ꯑꯈꯥꯕ ꯃꯤꯠꯌꯦꯡꯅ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯠ ꯊꯥꯔꯕ ꯍꯩ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡ ꯑꯃꯗꯧꯅ ꯄꯪꯂꯩ ꯃꯔꯩꯌꯨꯅꯦ ꯊꯛꯈꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯂꯧꯗꯕ ꯅꯪꯒ ꯃꯤ ꯃꯧ ꯑꯃꯠꯇ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯇꯦꯅꯦꯍꯦ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯅꯪꯕꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯃꯥ ꯅꯪꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯉꯁꯤꯁꯨ ꯅꯪꯅ ꯑꯩꯕꯨ ꯆꯣꯞꯍꯟꯕ ꯐꯤꯗꯣ ꯑꯩꯅ ꯏꯜꯂꯨꯕꯗ ꯁꯦꯒꯥꯏꯈꯤꯕꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯩꯁꯨ ꯎꯔꯩ ꯄꯥꯔꯩ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯍꯦꯛꯇ ꯐꯤ ꯑꯁꯤꯕꯨ ꯄꯨꯊꯣꯔꯛꯂꯤ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥ ꯑꯣꯏꯔꯁꯨ ꯅꯪꯁꯦ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯀꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯑꯃꯨꯛꯀ ꯃꯃꯥꯏ ꯅꯥꯝꯃ ꯑꯗꯨꯗ ꯊꯥꯖꯤꯜꯂꯤ ꯑꯔꯨꯕꯤ ꯃꯅꯦꯝꯒꯤ ꯈꯨꯄꯥꯛ ꯑꯅꯤ ꯆꯥꯔꯤꯉꯁꯤ ꯂꯩ ꯃꯍꯜꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯪꯅ ꯂꯝ ꯍꯦꯜꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣ ꯑꯩꯁꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯒꯦ ꯅꯪ ꯑꯉꯥꯡꯅꯤꯀꯣ ꯅꯪ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯠ ꯊꯥꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯑꯃꯨꯛ ꯏꯃꯥꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ ꯂꯩ ꯃꯍꯜꯅ ꯂꯥꯎꯏ ꯍꯩ ꯉꯥꯏꯈꯣ ꯅꯪ ꯉꯥꯏꯈꯨꯑꯣ ꯈꯨꯝꯂꯤꯕ ꯅꯆꯤꯜꯗꯣ ꯊꯨꯒꯥꯏꯒꯤ ꯉꯥꯏꯈꯨꯑꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯣꯞ ꯃꯄꯥꯛ ꯅꯥꯏꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤꯗꯨ ꯈꯨꯟꯒꯠꯂꯤ ꯁꯦꯒꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯤꯒꯤ ꯐꯤ ꯋꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯦꯒꯥꯏꯔꯒ ꯊꯝꯂꯕꯗꯤ ꯃꯄꯨꯗꯨꯅ ꯀꯔꯤꯒꯤ ꯁꯥꯎꯔꯣꯏ ꯁꯥꯎꯐꯝ ꯊꯣꯛꯏ ꯃꯃꯧ ꯅꯨꯄꯤꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯛꯇꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗꯅꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯁꯥꯎꯔꯤꯕ ꯉꯥꯡꯅꯕ ꯌꯥꯗꯕ ꯃꯑꯣꯡ ꯑꯁꯤꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯅ ꯃꯍꯥꯛ ꯋꯥꯈꯜ ꯍꯦꯟꯅ ꯈꯜꯂꯤ
ꯏꯃꯨꯡꯗꯣ ꯑꯗꯨꯝꯅ ꯏꯔꯥꯡ ꯅꯦꯝꯊꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯃꯄꯥꯝꯂꯣꯝꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯈꯛ ꯂꯥꯛꯏ ꯀꯧꯔꯦ꯫ ꯏꯆꯦ! ꯏꯆꯦ ꯔꯨꯕꯤ! ꯍꯣꯏ ꯏꯆꯦ! ꯂꯩꯃꯍꯜꯅ ꯍꯩꯃꯥ, ꯏꯕꯦꯝꯃ ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯧ ꯃꯥꯅꯤ ꯏꯅꯦ꯫ ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ꯫ ꯏꯆꯦꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯏꯅꯦ? ꯂꯩꯈꯤꯕꯅꯤ꯫ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯒꯦ ꯍꯥꯏꯕ꯭ꯔꯥ? ꯌꯥꯅꯤ, ꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯎꯅꯔꯒꯦ꯫ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯏ꯫ ꯍꯩ ꯇꯥꯔꯕ꯭ꯔꯥ? ꯅꯄꯥꯝꯂꯣꯝꯗꯒꯤ ꯃꯤ ꯂꯥꯛꯏ, ꯊꯣꯛꯂꯧꯍꯦ! ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯆꯥꯅꯤ ꯏꯆꯥ ꯂꯥꯛꯄꯗꯤ? ꯀꯩꯁꯨ ꯆꯥꯔꯣꯏꯗꯩꯅꯦ꯫ ꯀꯩꯅꯣꯝꯗꯤ ꯆꯥꯁꯤ ꯀꯩꯅꯣ, ꯄꯥꯛꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ꯫ ꯌꯥꯔꯅꯤꯌꯦ, ꯑꯩ ꯍꯧꯖꯤꯛꯇ ꯆꯥꯔꯒ ꯂꯥꯛꯄꯗ ꯉꯥꯏꯔꯤꯌꯦ꯫ ꯍꯩꯃꯥ, ꯑꯩꯅꯗꯤ ꯀꯩꯅꯣꯝꯃ ꯁꯨꯝ ꯄꯤꯖꯅꯤꯡꯂꯤ꯫ ꯑꯔꯨꯕꯤ ꯊꯣꯛꯂꯛꯏ꯫ ꯁꯛꯇꯝ ꯑꯃꯅꯤ ꯑꯣꯏꯔꯤꯕ ꯊꯥꯗꯣꯏ ꯂꯥꯛꯄꯒꯤ ꯃꯔꯝ ꯃꯍꯥꯛ ꯈꯪꯏ, ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯁꯤꯗ ꯂꯥꯛꯏꯕ? ꯑꯩ ꯑꯗꯨꯝ ꯂꯥꯛꯇꯧꯕ ꯂꯩꯔꯦ꯫ ꯂꯥꯛꯇꯅꯦ ꯏꯆꯦꯗꯤ, ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯂꯥꯛꯏꯅꯦ ꯑꯩ ꯁꯤꯗ꯫ ꯀꯗꯥꯏꯅꯣ ꯄꯨꯊꯣꯔꯛꯑꯣ, ꯑꯩ ꯍꯌꯦꯡ ꯏꯄꯥꯝꯗ ꯂꯥꯛꯀꯅꯤ, ꯑꯗꯨꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ꯫ ꯍꯌꯦꯡ ꯉꯥꯏꯕ ꯌꯥꯔꯔꯣꯏꯌꯦ ꯏꯆꯦ, ꯁꯣꯝꯗ ꯑꯩ ꯃꯤꯅ ꯁꯝꯐꯣꯏꯗꯧꯔꯤ꯫ ꯍꯌꯦꯡ ꯐꯥꯎꯗ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯅꯤ ꯍꯥꯏꯕꯒꯦ? ꯑꯁꯣꯝꯗ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯗꯨꯗꯤ ꯏꯆꯦꯅ ꯀꯔꯤꯁꯨ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯏꯆꯦꯅ ꯁꯣꯏꯔꯤꯁꯦ ꯍꯟꯗꯛꯀ ꯀꯌꯥꯝ ꯌꯥꯝꯂꯦ? ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯁꯣꯏꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯃꯤꯅ ꯐꯨꯕꯗ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯄꯨꯊꯣꯛꯄꯤꯔꯛꯑꯣ, ꯑꯩ ꯂꯥꯛꯏꯀꯥꯟꯁꯤꯗ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦ꯫ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯩꯃꯍꯜ ꯍꯥꯏꯐꯦꯠꯇꯤ ꯂꯧꯁꯤꯟꯕ ꯉꯝꯕꯒꯨꯝ ꯇꯧꯏ꯫ ꯇꯁꯦꯡꯅ ꯈꯪꯅꯕ ꯍꯪꯉꯤ꯫ ꯏꯕꯦꯝꯃ, ꯀꯔꯤ ꯋꯥꯔꯤꯅꯣꯅꯦꯍꯦ ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯣ? ꯏꯅꯦ, ꯁꯨꯝꯗꯧꯕ ꯏꯆꯦꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯔꯨꯕꯤꯅ ꯃꯔꯛ ꯐꯠꯊꯠꯂꯛꯏ꯫ ꯏꯃꯥ, ꯏꯃꯨꯡ ꯆꯪꯕꯤꯔꯣ ꯌꯥꯔꯦ, ꯁꯤ ꯏꯃꯥꯒꯤ ꯋꯥꯔꯤ ꯅꯠꯇꯦ꯫ ꯅꯠꯇ꯭ꯔꯕꯁꯨ ꯇꯥꯕ ꯌꯥꯏ, ꯈꯪꯕ ꯌꯥꯏ ꯀꯩꯅꯣ? ꯌꯥꯝꯅ ꯈꯪꯅꯤꯡꯂꯛꯀꯅꯨ, ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯔꯦ꯫ ꯏꯕꯦꯝꯃ, ꯍꯥꯏꯌꯨ, ꯀꯔꯤꯒꯤꯅꯦꯕ? ꯑꯔꯨꯕꯤꯅ ꯈꯣꯟꯖꯦꯜꯗꯨ ꯋꯥꯡꯈꯠꯅ꯫ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯑꯋꯥꯠ ꯑꯄꯥ ꯁꯥꯔꯤꯕꯁꯤꯕꯣ? ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯕꯅꯤ꯫ ꯅꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯦ ꯑꯩ ꯈꯪꯗꯕ ꯌꯥꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯕꯦꯝꯃ, ꯍꯥꯏꯌꯨ꯫ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯑꯩꯅ ꯐꯅꯦꯛ ꯃꯔꯨꯞ ꯑꯃ ꯍꯧꯕ, ꯑꯗꯨꯗ ꯏꯆꯦ ꯑꯔꯨꯕꯤꯅ ꯁꯔꯨꯛ 2 ꯌꯥꯎꯕ, ꯁꯔꯨꯛ 2ꯃꯛ ꯂꯣꯏꯅ ꯐꯪꯈ꯭ꯔꯦ꯫ ꯐꯅꯦꯛ ꯂꯧꯔꯣꯏ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯣꯏꯅ ꯂꯧꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯇꯝ ꯆꯥꯅ ꯃꯔꯨꯞꯀꯤ ꯁꯦꯜ ꯑꯃꯠꯇ ꯍꯨꯜꯂꯛꯇꯕ꯫ ꯅꯍꯥꯟ ꯇꯥꯔꯤꯛ 10ꯒꯤ ꯃꯔꯨꯞꯅꯤ, ꯉꯁꯤ ꯇꯥꯔꯤꯛ 15 ꯌꯧꯔꯦ꯫ ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕ ꯏꯆꯦꯅ, ꯑꯁꯣꯝꯗꯗꯤ ꯃꯔꯨꯞ ꯐꯥꯎꯕ ꯅꯨꯄꯤꯗꯨꯅ ꯑꯩꯕꯨ ꯍꯥꯠꯇꯧꯔꯤ꯫ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯏꯆꯦꯅ ꯁꯦꯜ ꯄꯤꯈꯠꯂꯛꯇꯕꯒꯤ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯐꯨꯒꯠꯄ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯃꯨꯠꯂꯤ, ꯑꯗꯨꯒꯤ ꯁꯦꯜ ꯂꯧꯕ ꯂꯥꯛꯏꯅꯤ ꯏꯅꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯔꯒ ꯍꯥꯏꯔꯛꯏ꯫ ꯇꯧꯅꯤ, ꯃꯁꯤꯒꯨꯝꯕ ꯊꯕꯛꯄꯨ ꯃꯍꯥꯛꯅ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯅꯤ ꯍꯥꯏꯒꯦ? ꯍꯩꯃꯧ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯛꯄ ꯊꯕꯛ ꯑꯃꯗ ꯇꯧꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯀꯔꯤꯁꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥꯅ ꯈꯪꯄꯣꯟꯇꯦ, ꯏꯃꯥꯅ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯛꯄ, ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯉꯥꯡꯅꯖꯒꯦ, ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯍꯥꯏꯕꯅꯦ꯫ ꯅꯪ ꯅꯁꯝꯗꯨ ꯐꯣꯏꯔꯒꯅꯦ ꯃꯩ ꯊꯥꯔꯒ ꯍꯥꯠꯄ ꯁꯣꯏꯔꯣꯏꯍꯦ ꯅꯪ꯫ ꯅꯍꯥꯛ ꯊꯛꯇ ꯏꯃꯨꯡ ꯑꯁꯤ ꯃꯤꯋꯥ ꯃꯩꯁꯥ ꯀꯌꯥꯗ ꯂꯥꯡꯗꯕꯅꯤ꯫ ꯃꯤꯅ ꯁꯦꯜ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯊꯨꯅ ꯄꯤꯊꯣꯛꯈꯣ꯫ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯀ ꯇꯧꯔꯛꯂꯕ ꯅꯪ ꯍꯥꯏꯁꯤꯅꯤ ꯑꯩꯕꯨ ꯐꯠꯇꯦ ꯈꯛ ꯍꯥꯏꯒꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯄꯤꯔꯣ ꯏꯆꯦ, ꯑꯩ ꯊꯦꯡꯂꯤ꯫ ꯊꯥꯗꯣꯏ, ꯅꯪꯁꯦ ꯐꯔꯛ ꯌꯥꯝ ꯇꯥꯏꯗ꯫ ꯂꯩꯔꯤꯕ ꯏꯃꯥꯁꯤꯒꯤ ꯁꯛꯇꯥꯃꯛꯅꯤ꯫ ꯀꯩꯗꯧꯕꯩꯅꯣ ꯍꯥꯏꯕ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯏꯁꯦ? ꯑꯩꯁꯨ ꯍꯌꯦꯡ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ꯫ ꯌꯨꯝꯗ ꯂꯥꯛꯑꯁꯨ ꯏꯆꯦꯕꯨ ꯁꯦꯜ ꯄꯤꯔꯝꯕ꯭ꯔꯣ? ꯄꯤꯔꯝꯗꯅ ꯆꯠꯈꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯤ ꯌꯥꯔꯣꯏ, ꯆꯦꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯁꯦꯜ ꯄꯤꯒꯗꯕꯅꯤ꯫ ꯑꯁ, ꯊꯥꯗꯣꯏ, ꯅꯪꯁꯤꯗꯤ ꯆꯠꯂꯨ ꯌꯥꯔꯦ, ꯏꯆꯦ ꯍꯌꯦꯡ ꯂꯥꯛꯑꯒ ꯑꯗꯨꯝ ꯄꯤꯔꯒꯦ꯫ ꯍꯌꯦꯡ ꯉꯥꯏꯕꯗꯣ ꯌꯥꯔꯣꯏ ꯍꯥꯏꯕ ꯏꯆꯦ, ꯃꯤꯗꯨꯅ ꯌꯨꯝꯗ ꯁꯪꯗꯨꯅ ꯂꯩꯍꯧꯔꯕꯅꯤ꯫ ꯑꯩꯁꯨ ꯏꯆꯦꯒꯤ ꯍꯥꯛꯇꯛꯇ ꯄꯨꯊꯕ ꯌꯥꯕ ꯄꯨꯊꯔꯦꯗꯅ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯏꯆꯦ ꯑꯁꯤꯁꯨ ꯊꯤꯕꯗ ꯃꯤꯅ ꯉꯥꯡꯅꯔꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯏꯆꯦꯅ ꯍꯥꯛꯇꯛꯀꯤꯅꯤ꯫ ꯑꯩ ꯊꯦꯡꯂꯦ, ꯁꯦꯜ ꯄꯨꯊꯣꯛꯄꯤꯔꯛꯑꯣ꯫ ꯏꯆꯦꯒꯤ ꯈꯨꯠꯇ ꯍꯧꯖꯤꯛ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦꯅꯦꯍꯦ ꯅꯪꯕꯣ꯫ ꯂꯩꯇꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯀꯔꯟ ꯇꯧꯅꯨ ꯏꯆꯦ, ꯁꯠ ꯄꯨꯊꯣꯛꯄꯤꯔꯛꯑꯣ꯫ ꯂꯩꯇꯕ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯒ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯣꯅꯦ? ꯁꯦꯜ ꯍꯨꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯃꯔꯨꯞ ꯌꯥꯎꯔꯤꯕꯒꯦ? ꯁꯔꯨꯛ ꯑꯃꯠꯇ ꯌꯥꯎꯕꯁꯨ ꯅꯠꯇꯕ 2 ꯌꯥꯎꯔꯤꯕ, ꯍꯥꯟꯅꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯕ꯫ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯏꯆꯦ, ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯑꯣ꯫ ꯊꯥꯗꯣꯏ, ꯅꯪꯕꯨ ꯏꯆꯦꯅ ꯍꯥꯏꯁꯦ ꯇꯥꯎ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛꯇꯣ ꯑꯩꯒꯤ ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ꯫ ꯍꯣꯔꯦꯟ ꯑꯇꯩꯗꯒꯤ ꯂꯧꯔꯒ ꯍꯌꯦꯡꯗꯣ ꯄꯤꯕ ꯏꯆꯦ ꯁꯣꯏꯗꯅ ꯂꯥꯛꯀꯦꯕ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯏꯆꯦꯒꯤꯗꯤ? ꯏꯆꯦ ꯁꯣꯏꯗꯕꯤ ꯂꯥꯛꯀꯦ, ꯂꯥꯏ ꯄꯜꯂꯒ ꯋꯥꯁꯛꯑꯣ ꯍꯥꯏꯔꯁꯨ ꯋꯥꯁꯛꯀꯦꯕ꯫ ꯌꯥꯔꯦ ꯏꯆꯦ, ꯀꯔꯤꯒꯨꯝꯕ ꯍꯌꯦꯡꯒꯤ ꯍꯦꯛ ꯁꯦꯜ ꯄꯨꯔꯒ ꯂꯥꯛꯇ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯏꯆꯦꯒꯤ ꯍꯥꯛꯇꯛꯇ ꯑꯩꯅꯦ
ꯃꯤꯒꯤ ꯃꯤꯋꯥ ꯃꯩꯁꯥ ꯇꯥꯕꯗ ꯂꯣꯏꯔꯕꯅꯤ ꯏꯅꯥꯎꯗꯤ ꯐꯕꯅꯤ ꯌꯥꯔꯤꯁꯦ ꯆꯠꯂꯣ ꯏꯆꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯁꯦꯜ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯁꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯏꯆꯦ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯊꯥꯗꯣꯏ ꯆꯠꯈ꯭ꯔꯦ ꯑꯔꯨꯕꯤ ꯋꯥꯈꯜ ꯄꯨꯡꯇꯥ ꯍꯦꯛ ꯇꯥꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯖꯩ ꯑꯔꯨꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯅ ꯀꯗꯣꯝ ꯊꯣꯛꯑꯗꯣꯏꯕ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯃꯈꯨꯠꯇꯁꯨ ꯁꯦꯜꯁꯤ ꯀꯤꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯈꯤꯕꯗꯨꯁꯨ ꯃꯈꯣꯏꯗ꯭ꯔꯤ ꯃꯥꯕꯨ ꯍꯣꯔꯦꯟ ꯁꯦꯜ ꯄꯨꯔꯛꯀꯗ꯭ꯔꯅꯤ ꯊꯥꯖꯗꯦꯕꯨ ꯃꯥꯅ ꯁꯦꯜ ꯄꯨꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯌꯦꯡ ꯁꯣꯏꯗꯅ ꯁꯦꯜ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯅꯗꯤ ꯊꯥꯗꯣꯏꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛ ꯃꯊꯥ ꯁꯥꯏ ꯋꯥꯈꯜꯗꯣ ꯈꯟꯅ ꯈꯟꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯣ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯃꯝꯁꯤꯟꯈ꯭ꯔꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯈꯟꯗꯦ ꯃꯥꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯋꯥꯈꯜ ꯍꯥꯏꯕꯕꯨ ꯑꯁꯤꯅꯤ ꯍꯌꯦꯡ ꯀꯔꯝꯅ ꯆꯠꯄ ꯁꯦꯜ ꯄꯨꯗꯅ ꯆꯠꯄꯗꯤ ꯌꯥꯔꯣꯏ ꯃꯔꯨꯞꯀꯤ ꯁꯦꯜ ꯍꯨꯟꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯌꯨꯝꯒꯤ ꯏꯃꯥꯗꯒꯤ ꯑꯩꯅ ꯊꯦꯝꯗꯨꯅꯁꯨ ꯐꯅꯌꯥꯝꯗꯤ ꯂꯧꯊꯣꯛꯂꯦ ꯍꯟꯗꯛꯇꯤ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯂꯨꯗꯧꯔꯤꯗ ꯁꯤꯅꯃꯨꯛ ꯈꯔ ꯐꯔꯦ ꯏꯆꯦ ꯊꯕꯥꯇꯣꯝꯕꯤꯒꯤ ꯐꯤ ꯁꯤꯡꯕ ꯍꯥꯏꯕꯗꯨꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯃꯃꯜ ꯑꯇꯥꯡꯕ ꯐꯤꯅꯤ ꯑꯁ ꯂꯨꯗꯧꯔꯤꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯇꯧꯔꯤꯁꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯅꯣ ꯁꯤꯡꯗꯣꯏꯁꯤꯕꯣ ꯅꯠꯇꯦ ꯑꯩꯕꯨ ꯀꯣꯛ ꯉꯥꯎꯔꯤꯗ ꯑꯩ ꯂꯩꯃꯍꯜꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯤꯕꯁꯤ ꯎꯗꯕ꯭ꯔꯣ ꯆꯥꯛ ꯏꯁꯤꯡꯅ ꯀꯔꯝ ꯀꯥꯟꯗ ꯊꯣꯡꯗꯧꯔꯤ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯌꯥꯝꯅ ꯊꯨꯅ ꯊꯣꯡꯉꯨꯀꯣ ꯑꯁꯤꯃꯅ ꯃꯔꯣꯜ ꯑꯃ ꯑꯁꯨꯛ ꯃꯊꯥ ꯁꯥꯕ ꯑꯁꯤꯗ ꯀꯅꯥꯒꯤ ꯆꯥꯛ ꯊꯣꯡꯕꯅꯣ ꯐꯤ ꯑꯁꯤꯒꯤꯅꯤ ꯑꯩꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯏꯁꯦ ꯃꯁꯤ ꯄꯨꯝꯕ ꯃꯥꯒꯤ ꯆꯟꯗ꯭ꯔꯖꯤꯅꯤ ꯍꯥꯏꯕꯤ ꯃꯤꯠꯈꯣꯕꯤꯗꯣ ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗꯅꯤ ꯃꯥꯅ ꯑꯩꯒꯤ ꯏꯈꯣꯡꯗ ꯆꯄꯦꯠ ꯂꯥꯎꯅ ꯅꯦꯠꯁꯤꯜꯂꯛꯈꯤꯕꯗꯣ ꯑꯗꯨꯒꯁꯨ ꯁꯣꯏꯈ꯭ꯔꯦ ꯀꯥꯏ ꯃꯤꯉꯣꯟꯗꯕꯨ ꯍꯦꯛꯇ ꯆꯄꯦꯠ ꯅꯦꯠꯁꯤꯜꯂꯒ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯕ ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯆꯄꯦꯠ ꯅꯦꯠꯁꯤꯟꯕꯅꯤ ꯃꯗꯨꯗ ꯃꯥꯅ ꯍꯦꯛꯇ ꯈꯨꯠ ꯌꯥꯎꯔꯛꯄ ꯑꯩꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨꯗꯩ ꯑꯗꯨꯝ ꯃꯤꯒꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯈꯠꯅꯕ ꯑꯩ ꯍꯥꯏꯔꯤꯗꯅ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯀꯃꯥꯏꯅꯅꯣ ꯈꯪꯍꯧꯗꯦ ꯑꯩꯅ ꯏꯟꯕ ꯐꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯇꯅ ꯍꯦꯛꯇ ꯆꯤꯡꯈꯤ ꯑꯗꯨꯝ ꯄꯠ ꯁꯦꯒꯥꯏꯈ꯭ꯔꯦ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯃꯌꯦꯛꯀꯤꯗꯤ ꯐꯤꯁꯦ ꯃꯥꯅ ꯁꯤꯡꯒꯗꯕꯅꯤ ꯃꯥꯅ ꯁꯤꯡꯐꯝ ꯊꯣꯛꯄꯅꯦꯕ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯈꯟꯅꯨꯁꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯁꯦꯜꯁꯨ ꯄꯤꯅꯤ ꯐꯤ ꯂꯩꯅꯕ ꯁꯦꯜꯁꯨ ꯄꯤꯅꯤ ꯊꯦꯡꯈ꯭ꯔꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯣ ꯏꯕꯨꯡꯉꯣ ꯍꯜꯂꯛꯂꯕꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯅꯤ ꯃꯅꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯏꯃꯥ ꯍꯧꯒꯠꯂꯨꯅꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯀꯔꯤꯁꯨ ꯃꯊꯥ ꯁꯥꯒꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯟꯁꯥꯡꯗꯨꯝ ꯍꯥꯎꯅ ꯊꯣꯡꯗꯣꯛꯎ ꯏꯃꯧꯁꯤꯗꯤ ꯏꯃꯥ ꯅꯃꯧꯒꯤ ꯊꯃꯣꯏꯗ ꯏꯃꯥꯒꯤ ꯑꯃꯤꯡꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯜꯂꯨ ꯃꯔꯝ ꯃꯣꯛꯎ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯂꯨ ꯃꯗꯨꯗꯕꯨ ꯀꯔꯤꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯣꯏ ꯏꯃꯥ ꯅꯃꯧꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯨꯔꯕꯅꯣ ꯏꯃꯥꯒꯤ ꯃꯐꯝꯗ ꯅꯃꯧ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯋꯥꯔꯛꯇꯕꯤ ꯃꯧ ꯍꯥꯏꯕꯗꯣ ꯅꯃꯧ ꯑꯣꯏꯈ꯭ꯔꯦ ꯌꯥꯔꯦ ꯏꯃꯥ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯣ ꯅꯃꯧ ꯍꯥꯎꯅ ꯊꯣꯡꯖꯒꯦ ꯏꯃꯥ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯔꯨꯕꯤ ꯋꯥꯈꯜ ꯇꯥꯔꯛꯈꯤꯔꯝꯃꯤ